ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯨꯝꯊꯥꯡ ꯀ꯭ꯔꯤꯌꯦꯇꯤꯕ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯏꯄꯤꯁꯣꯗ 1-2 ꯁꯦꯝꯖꯈꯤꯕ ꯌꯣꯃꯤ ꯄꯥꯛ ꯍꯥꯏꯔꯤꯕ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯄꯣꯛꯆꯕꯤ ꯃꯃꯣꯝꯂꯣꯏ ꯑꯁꯤꯅ ꯃꯁꯥꯒꯤ ꯆꯍꯤ 19 ꯁꯨꯔꯛꯄꯗ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗꯒꯤ ꯆꯩꯅꯥꯗ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯆꯦꯜꯂꯛꯈꯤ ꯂꯥꯏꯕꯛ ꯊꯤꯕꯅ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯔ ꯀꯥꯡꯕꯨꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯣꯏꯅꯃꯛ ꯀꯥꯏꯅꯈꯤ ꯑꯃꯗꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯁꯦꯛꯁ ꯂꯦꯕ ꯑꯣꯏꯅ ꯃꯊꯪ ꯌꯣꯟꯕꯤꯔꯛꯈꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯃꯥ ꯃꯆꯥ ꯊꯦꯡꯅꯕ ꯐꯪꯈꯤ ꯂꯣꯏꯅꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯤꯁꯅꯔꯤ ꯀꯥꯡꯕꯨ ꯑꯃ ꯊꯦꯡꯅꯔꯨꯕꯗꯒꯤ ꯆꯩꯅꯥꯗꯒꯤ ꯃꯣꯡꯒꯣꯂꯤꯌꯥꯗ ꯆꯦꯜꯂꯛꯈꯤ ꯑꯃꯗꯤ ꯃꯣꯡꯒꯣꯂꯤꯌꯥꯟ ꯁꯔꯀꯥꯔꯅ ꯃꯈꯣꯏꯕꯨ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯁꯔꯀꯥꯔꯗ ꯈꯨꯠꯁꯤꯟꯅꯔꯛꯇꯨꯅ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯣꯏꯅ ꯂꯩꯈꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯑꯣꯏꯕ ꯆꯠꯅ ꯂꯣꯟꯆꯠ ꯑꯃꯗꯤ ꯂꯣꯟ ꯀꯌꯥ ꯑꯗꯨꯕꯨ ꯈꯪꯅꯕꯒꯤꯗꯃꯛ ꯊꯕꯛ ꯁꯨꯕ ꯌꯥꯎꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯔꯒꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯠꯅꯈꯤꯕꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯋꯥꯔꯤ ꯊꯝꯖꯈ꯭ꯔꯦ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯣꯃꯤ ꯄꯥꯛꯀꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯋꯥꯅ ꯍꯧꯔꯛꯄ ꯄꯨꯟꯁꯤ ꯑꯗꯨꯗꯒꯤ ꯀꯔꯝꯅ ꯃꯌꯥꯝꯅ ꯈꯪꯅꯕ ꯑꯃꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯔꯣꯏꯕ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯖꯕꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯃꯔꯛ ꯊꯠꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯦꯗ ꯃꯆꯥ ꯑꯃꯈꯛ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯑꯦꯗ ꯑꯁꯤꯕꯨ ꯈꯣꯏꯗꯥꯕꯤꯗꯕ ꯇꯥꯔꯒꯁꯨ ꯆꯥꯛꯁꯤꯟꯕꯤꯗꯨꯅ ꯅꯥꯀꯟꯗ ꯊꯩꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯃꯨ ꯔꯃꯤ ꯁꯔꯀꯜ 100% ꯁꯦꯐ ꯑꯦꯟ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯕ ꯂꯤꯒꯦꯟ ꯒꯦꯃꯤꯡ ꯑꯦꯞ ꯑꯃꯅꯤ ꯑꯗꯣꯝꯒꯤ ꯁ꯭ꯀꯤꯜ ꯁꯤꯖꯤꯟꯅꯗꯨꯅ ꯔꯃꯤ ꯒꯦꯝꯗꯒꯤ ꯂꯥꯏꯅ ꯀꯦꯁ ꯋꯤꯟ ꯇꯧꯕ ꯌꯥꯒꯅꯤ ꯃꯁꯤꯗ 1 crore ꯍꯦꯟꯕ ꯑꯦꯛꯇꯤꯚ ꯄ꯭ꯂꯦꯌꯔ ꯂꯩꯒꯅꯤ ꯑꯗꯣꯝꯅ ꯒꯦꯝ ꯑꯁꯤꯕꯨ ꯁꯥꯟꯅꯕ ꯍꯩꯇ꯭ꯔꯒꯁꯨ ꯁꯥꯟꯅꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯒ ꯀꯦꯁ ꯋꯤꯟ ꯇꯧꯕ ꯌꯥꯏ ꯔꯃꯤ ꯁꯔꯀꯜꯗ ꯁꯦꯐ ꯐꯦꯁꯤꯂꯤꯇꯤ ꯏ-ꯄꯦ ꯗꯤꯄꯣꯖꯤꯠ ꯃꯦꯊꯗ ꯂꯩ ꯍꯥꯏꯕꯗꯤ ꯄꯦꯇꯤꯑꯦꯝ ꯐꯣꯟꯄꯦ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯗꯦꯕꯤꯠ ꯀꯥꯔꯗꯇ ꯑꯦꯅꯤ ꯇꯥꯏꯝ ꯗꯤꯄꯣꯖꯤꯠ ꯇꯧꯕꯁꯨ ꯌꯥꯏ ꯐꯥꯔꯁꯠ ꯗꯤꯄꯣꯖꯤꯠꯇ ꯋꯦꯜꯀꯝ ꯕꯣꯅꯁ ꯑꯣꯏꯅ ꯑꯞ ꯇꯨ 2000 ꯐꯥꯎꯕ ꯐꯪꯕ ꯌꯥꯏ ꯏꯁꯥꯒꯤ ꯐꯣꯟꯗ ꯔꯃꯤ ꯁꯔꯀꯜ ꯔꯃꯤ ꯒꯦꯝ ꯁ꯭ꯃꯨꯠꯂꯤ ꯁꯥꯟꯅꯕ ꯌꯥꯏ ꯁꯦꯜꯒꯤ ꯃꯇꯥꯡ ꯑꯣꯏꯕꯅꯤꯅ ꯑꯗꯣꯝꯅ ꯁꯥꯟꯅꯕ ꯃꯇꯝꯗ ꯆꯦꯛꯁꯤꯟꯅ ꯏꯁꯥꯒꯤ ꯗꯥꯏꯇꯗ ꯁꯥꯟꯅꯕꯤꯒꯗꯕꯅꯤ ꯁꯣ ꯒꯥꯏꯁ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯃꯗꯤ ꯄꯤꯟ ꯀꯃꯦꯟꯇ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ ꯗꯥꯎꯟꯂꯣꯗ ꯇꯧꯗꯨꯅ ꯍꯧꯖꯤꯛꯃꯛ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕꯤꯌꯨ ꯁꯦꯜꯒꯤ ꯃꯇꯥꯡ ꯑꯣꯏꯕꯅꯤꯅ ꯑꯗꯣꯝꯅ ꯁꯥꯟꯅꯕ ꯃꯇꯝꯗ ꯆꯦꯛꯁꯤꯟꯅ ꯏꯁꯥꯒꯤ ꯗꯥꯏꯇꯗ ꯁꯥꯟꯅꯕꯤꯒꯗꯕꯅꯤ ꯌꯣꯃꯤ ꯄꯥꯛ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗ ꯑꯃꯗꯤ ꯃꯍꯥꯛꯅ ꯂꯤꯖꯕ ꯋꯥꯔꯤ ꯑꯣꯏꯕꯅꯤꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯂꯩꯖꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯉꯥꯡꯈꯤꯕ ꯀꯟꯐꯔꯦꯟꯁꯀꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯣꯏꯅ ꯍꯥꯞꯆꯔꯛꯀꯦ ꯇꯉꯥꯏ ꯐꯗꯅ ꯑꯣꯗꯤꯑꯣꯔꯣꯝꯗ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯤꯅꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯌꯣꯃꯤ ꯄꯥꯛ ꯃꯍꯥꯛꯅ ꯌꯥꯎꯖꯔꯨꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯤꯁꯅꯔꯤ ꯑꯗꯨꯒꯤ ꯃꯈꯥꯗ 2013 ꯑꯗꯨꯋꯥꯏꯗ ꯅꯣꯔꯠ ꯑꯃꯦꯔꯤꯀꯥꯗ ꯆꯠꯄ ꯍꯧꯔꯛꯈꯤ ꯅꯣꯔꯠ ꯑꯃꯦꯔꯤꯀꯥꯒꯤ ꯍꯥꯎꯁꯇꯟ ꯇꯦꯛꯁꯥꯁ ꯁꯦꯟ ꯖꯣꯁ ꯀꯣꯁꯇꯥꯔꯤꯀꯥ ꯑꯇꯂꯥꯟꯇꯥ ꯑꯃꯗꯤ ꯖꯣꯔꯖꯤꯌꯥꯅꯆꯤꯡꯕꯗ ꯃꯊꯪ ꯆꯠꯄ ꯍꯧꯔꯛꯈꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯆꯠꯄ ꯐꯪꯂꯛꯀꯅꯤ ꯍꯥꯏꯕ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯦ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯤꯁꯅꯔꯤ ꯑꯁꯤꯒꯤ ꯊꯧꯖꯥꯜꯗꯒꯤ ꯃꯪꯐꯥꯎꯅꯕ ꯍꯧꯔꯛꯈꯤ US ꯅꯟ ꯄ꯭ꯔꯣꯐꯤꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯤꯡꯛ ꯍꯥꯏꯕꯗꯤ ꯂꯤꯕꯔꯇꯤ ꯏꯟ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯍꯥꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯒ꯭ꯔꯨꯞ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯊꯧꯗꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯆꯩꯅꯥꯗ ꯂꯣꯠꯇꯨꯅ ꯂꯩꯕ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯑꯃꯗꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯇ ꯁꯦꯇꯜ ꯇꯧꯍꯟꯗꯨꯅ ꯂꯩꯍꯟꯕꯒꯤ ꯊꯕꯛ ꯑꯁꯤꯅꯤ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯗ ꯌꯣꯃꯤ ꯄꯥꯛꯁꯨ 2014ꯗ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯌꯥꯎꯈꯤ 2014ꯒꯤ ꯖꯨꯟꯒꯤ ꯇꯥꯡ 12ꯗꯒꯤꯅ ꯖꯨꯟꯒꯤ ꯇꯥꯡ 15 ꯐꯥꯎꯕ ꯄꯥꯡꯊꯣꯛꯈꯤꯕ ꯂꯤꯡꯛ ꯁꯃꯤꯠ ꯀꯧꯕ ꯑꯆꯧꯕ ꯃꯤꯐꯝ ꯑꯃꯗ ꯃꯥꯂꯤꯕꯨ ꯀꯥꯂꯤꯐꯣꯔꯅꯤꯌꯥꯗ ꯂꯩꯕ ꯄꯦꯄꯔꯗꯤꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯅꯣꯔꯠ ꯀꯣꯔꯤꯌꯟ ꯑꯦꯛꯇꯤꯚꯤꯁꯠ ꯖꯣ ꯌꯥꯡ ꯑꯃꯗꯤ ꯁꯤꯌꯣꯡꯃꯤ ꯂꯤꯒ ꯂꯣꯏꯅꯅ ꯌꯣꯃꯤ ꯄꯥꯛ ꯃꯤꯐꯝ ꯑꯁꯤꯗ ꯌꯥꯎꯕ ꯐꯪꯖꯈꯤ ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯤꯝꯗꯤ ꯒꯦꯗꯔ ꯌꯪ ꯄꯤꯄꯜꯁ ꯑꯔꯥꯎꯟ ꯗ ꯋꯥꯔꯜꯗ ꯇꯨ ꯗꯤꯚꯦꯂꯞ ꯁꯣꯂꯨꯁꯟꯁ ꯇꯨ ꯒ꯭ꯂꯣꯕꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯃꯥꯌꯣꯛꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤꯕꯨ ꯁꯣꯜꯕ ꯇꯧꯃꯤꯟꯅꯅꯕ ꯄꯥꯡꯊꯣꯛꯄ ꯃꯤꯐꯝ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄ ꯃꯤꯐꯝ ꯑꯃꯅꯤ ꯃꯤꯐꯝ ꯑꯁꯤꯗ ꯌꯣꯃꯤ ꯄꯥꯛꯀꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕ ꯑꯋꯥ ꯑꯅꯥ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯂꯤꯅꯕꯒꯤꯗꯃꯛ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯐꯪꯖꯈꯤ ꯃꯍꯥꯛꯀꯤ ꯁ꯭ꯄꯤꯆ ꯃꯇꯦꯛ ꯈꯔ ꯑꯗꯨꯅ ꯃꯤꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯊꯃꯣꯏꯕꯨ ꯖꯣꯏ ꯇꯧꯈꯤ ꯄꯨꯝꯅꯃꯛꯄꯨ ꯏꯃꯣꯁꯅꯦꯜ ꯑꯣꯏꯍꯟꯈꯤ ꯃꯍꯥꯛꯀꯤ ꯏꯪꯂꯤꯁ ꯉꯥꯡꯕꯒꯤ ꯂꯤꯃꯤꯇꯦꯁꯟ ꯂꯩꯕ ꯃꯔꯝꯅ ꯉꯥꯡꯊꯣꯛꯄꯗ ꯃꯄꯨꯡ ꯐꯥꯅ ꯑꯥꯊ꯭ꯔ ꯊꯣꯛꯅ ꯉꯥꯡꯊꯣꯛꯄ ꯉꯝꯖꯗ꯭ꯔꯕꯁꯨ ꯀꯞꯂꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯇꯦꯛ ꯈꯔ ꯍꯥꯏꯖꯈꯤꯕ ꯑꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯨꯕꯨ ꯈꯪꯕ ꯉꯝꯕꯤꯈꯤ ꯃꯍꯥꯛꯅ ꯀꯞꯂꯗꯨꯅ ꯃꯤꯐꯝ ꯑꯗꯨꯗ ꯑꯆꯝꯕ ꯏꯪꯂꯤꯁꯇ ꯄꯤꯈꯤꯕ ꯁ꯭ꯄꯤꯆ ꯑꯗꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯉꯁꯤ ꯑꯩꯅ ꯍꯥꯏꯖꯒꯗꯧꯔꯤꯕ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯛꯇ ꯅꯠꯇꯦ
ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯉꯁꯤꯒꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕ ꯐꯣꯡꯗꯣꯛꯅꯤꯡꯕ ꯋꯥꯐꯝ ꯑꯗꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ꯫ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯍꯥꯏꯕ ꯂꯩꯕꯥꯛ ꯑꯁꯤ ꯇꯝꯕ ꯉꯝꯗꯕ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯃꯈꯛ ꯂꯩ, ꯏꯟꯇꯔꯅꯦꯠ ꯐꯪꯗꯦ, ꯑꯩꯈꯣꯏꯅ ꯉꯥꯡꯅꯤꯡ ꯁꯛꯅꯤꯡꯕꯒꯤ ꯐ꯭ꯔꯤꯗꯝ ꯂꯩꯇꯦ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯣꯟ ꯀꯣꯜ ꯇꯧꯕ ꯌꯥꯗꯦ꯫ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯆꯠꯅꯔꯤꯕ ꯁꯥꯁꯟ ꯑꯁꯤꯗꯤ ꯇꯦꯔꯣꯔꯤꯁꯀꯤ ꯁꯥꯁꯟ ꯑꯗꯨꯅꯤ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯕꯒꯤ ꯔꯣꯃꯥꯟꯁꯀꯤ ꯋꯥꯔꯤ ꯂꯩꯇꯦ, ꯂꯥꯏꯔꯤꯛ ꯂꯩꯇꯦ, ꯏꯁꯩ ꯂꯩꯇꯦ, ꯁꯤꯅꯦꯃꯥꯁꯨ ꯂꯩꯇꯦ꯫ ꯂꯚ ꯁ꯭ꯇꯣꯔꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯈꯤꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ꯔꯣꯃꯤꯑꯣ ꯑꯃꯗꯤ ꯖꯨꯂꯤꯌꯦꯠꯀꯤ ꯅꯨꯡꯁꯤ ꯋꯥꯔꯤꯁꯨ ꯂꯩꯇꯦ꯫ ꯁꯨꯞꯅꯇꯒꯤ ꯀꯤꯝ ꯗꯤꯛꯇꯦꯇꯔꯒꯤ ꯄ꯭ꯔꯣꯄꯣꯒꯟꯗꯥꯒꯤ ꯋꯥꯔꯤ ꯈꯛꯇꯅꯤ꯫ ꯑꯩꯍꯥꯛ 1993ꯗ ꯄꯣꯛꯄꯅꯤ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯐ꯭ꯔꯤꯗꯝ ꯑꯃꯗꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯀꯤ ꯐꯖꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯎꯕ ꯐꯪꯖꯈꯤꯗꯦ꯫ ꯅꯣꯔꯠ ꯀꯣꯔꯤꯌꯥꯟꯁꯤꯡꯅ ꯉꯁꯤꯁꯨ ꯅꯤꯡꯇꯝꯕꯒꯤ ꯐ꯭ꯔꯤꯗꯝ ꯐꯪꯕꯒꯤ ꯃꯤꯀꯨꯞ ꯑꯗꯨꯇꯕꯨ ꯉꯥꯏꯗꯨꯅ ꯑꯃꯗꯤ ꯊꯤꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯅ ꯆꯍꯤ 9 ꯐꯥꯔꯛꯄꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯒꯤ ꯑꯄꯣꯛꯄꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯍꯥꯠꯄꯒꯤ ꯗꯟꯗꯤ ꯄꯤꯕ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯎꯈꯤ꯫ ꯃꯍꯥꯛꯄꯨ ꯍꯥꯠꯄꯒꯤ ꯃꯔꯥꯜ ꯑꯗꯨ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯍꯣꯂꯤꯋꯨꯗ ꯃꯨꯚꯤ ꯑꯃꯈꯛ ꯌꯦꯡꯂꯨꯕꯒꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯔꯦꯖꯤꯝ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯑꯃ ꯍꯦꯛ ꯉꯥꯡꯂꯨꯔꯕꯗꯤ ꯐꯦꯃꯤꯂꯤꯗꯨꯃ 3 ꯖꯦꯅꯦꯔꯦꯁꯟ ꯗꯟꯗꯤ ꯐꯪꯕ ꯅꯠꯇ꯭ꯔꯒꯅ ꯁꯤꯕꯒꯤ ꯗꯟꯗꯤ ꯂꯩ꯫ ꯑꯩꯒꯤ ꯏꯄꯥ ꯑꯗꯨ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯂꯩꯔꯕꯗꯤ ꯁꯤꯔꯒꯅꯤ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯍꯤꯡꯅꯕꯒꯤꯗꯃꯛ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯆꯩꯅꯥꯗ ꯂꯩꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯄꯣꯛꯄ ꯆꯩꯅꯥꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯩꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯑꯩꯒꯤ ꯏꯄꯥꯕꯨ ꯂꯩꯔꯣꯟ ꯆꯟꯈꯤ꯫ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯏꯃꯥꯅ ꯑꯩꯕꯨ ꯉꯥꯛꯊꯣꯛꯄꯤꯅꯕꯒꯤꯗꯃꯛ ꯆꯩꯅꯥꯒꯤ ꯇꯝꯊꯤꯔꯕ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯔꯁꯤꯡ ꯑꯗꯨꯅ ꯔꯦꯞ ꯇꯧꯕꯤꯈꯤ꯫ ꯉꯁꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯔꯤꯐ꯭ꯌꯨꯖꯤ 30 ꯃꯤꯂꯤꯌꯟ ꯍꯦꯟꯕꯅ ꯆꯩꯅꯥꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ 70% ꯃꯨꯛꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯈꯥꯡꯂꯤ, ꯑꯗꯨꯒ ꯏꯟꯈꯠꯂꯛꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ 30% ꯃꯨꯛꯅ ꯚꯤꯛꯇꯤꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯂꯗꯨꯅ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯆꯠꯄ ꯂꯦꯞꯇꯅ ꯏꯪꯂꯕ ꯒꯣꯕꯤ ꯗꯦꯖꯥꯔꯠ ꯂꯥꯟꯗꯨꯅ ꯃꯣꯡꯒꯣꯂꯤꯌꯥ ꯆꯠꯈꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯣꯡꯒꯣꯂꯤꯌꯥꯗ ꯐ꯭ꯔꯤꯗꯝ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯈꯤ꯫ ꯃꯣꯡꯒꯣꯂꯤꯌꯥꯅ ꯑꯩꯈꯣꯏꯕꯨ ꯆꯩꯅꯥꯗ ꯑꯃꯨꯛ ꯊꯤꯟꯗꯣꯛꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤ, ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯍꯤꯡꯖꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯕꯨ ꯆꯩꯅꯥꯗ ꯑꯃꯗꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯑꯃꯨꯛ ꯍꯟꯅ ꯊꯤꯟꯕꯤꯔꯕꯗꯤ ꯁꯤꯖꯒꯅꯤ ꯍꯥꯏꯗꯨꯅ ꯁꯨꯁꯥꯏꯠ ꯑꯦꯇꯦꯝ ꯐꯥꯎꯕ ꯇꯧꯈꯤ꯫ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯚꯤꯛꯇꯤꯝ ꯑꯣꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯇꯠꯇꯅ ꯍꯪꯉꯤ, ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯔꯒ ꯃꯇꯧ ꯀꯔꯝꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯅꯤꯡꯇꯝꯕ ꯄꯨꯟꯁꯤ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯔꯗꯨꯅ? ꯃꯔꯝ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯔꯝ 3 ꯈꯛꯇ ꯍꯥꯏꯅꯤꯡꯏ꯫ ꯑꯍꯥꯟꯕꯗ, ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯂꯥꯏꯔꯤꯛ ꯍꯩꯕꯒꯤ ꯆꯥꯡ ꯋꯥꯠꯂꯤ, ꯏꯪꯂꯤꯁ ꯇꯝꯗꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯄꯨꯝ ꯑꯌꯥꯝꯕꯅ ꯂꯥꯏꯔꯤꯛꯀꯤ ꯃꯉꯥꯜ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯂꯒ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯗꯤꯛꯇꯦꯇꯔꯒꯤ ꯃꯔꯝꯗ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯄꯨ ꯈꯣꯡꯒꯥꯎꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯥꯂꯦꯝ ꯃꯌꯥꯝ ꯄꯨꯝꯕꯗ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯑꯅꯤꯁꯨꯕꯗ, ꯅꯣꯔꯠ ꯀꯣꯔꯤꯌꯥꯗꯒꯤ ꯐ꯭ꯔꯤꯗꯝ ꯐꯪꯅꯖꯅꯕꯒꯤꯗꯃꯛ ꯆꯦꯟꯊꯣꯔꯛꯂꯤꯕꯁꯤꯡꯕꯨ ꯇꯥꯡꯖꯐꯝ ꯄꯤꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯑꯍꯨꯝꯁꯨꯕꯗ, ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯅꯁꯨ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯇꯣꯡꯁꯤꯟꯗꯨꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯗꯤꯛꯇꯦꯇꯔꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯕꯗ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤ, ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝ ꯍꯤꯡꯅꯤꯡꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯃꯤꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁ꯭ꯄꯤꯆ ꯑꯗꯨ ꯃꯥꯒꯤ ꯈꯪꯖꯕ ꯂꯤꯃꯤꯇꯦꯗ ꯑꯣꯏꯕ ꯏꯪꯂꯤꯁꯀꯤ ꯋꯥꯍꯩ ꯈꯔ ꯑꯗꯨꯅ ꯍꯥꯏꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯤꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯀꯤ ꯉꯥꯡꯊꯣꯛꯄ ꯉꯝꯖꯗ꯭ꯔꯕ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯈꯪꯕꯤꯈꯤ꯫ ꯃꯍꯥꯛꯄꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯄꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯈꯨꯕꯥꯛ ꯈꯨꯕꯗꯅ ꯄꯨꯛꯅꯤꯡ ꯅꯤꯟꯈꯤ꯫ ꯃꯍꯥꯛꯀꯤ ꯁ꯭ꯄꯤꯆ ꯄꯤꯈꯤꯕ ꯚꯤꯗꯤꯑꯣ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯌꯨꯇ꯭ꯌꯨꯕ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ 50 ꯃꯤꯂꯤꯌꯟ ꯚ꯭ꯌꯨꯁ ꯍꯦꯟꯅ ꯐꯪꯈꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡ ꯇꯥꯔꯨꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯕꯨ ꯏꯃꯣꯁꯅꯦꯜ ꯑꯣꯏꯍꯟꯈꯤ꯫ ꯌꯣꯃꯤ ꯄꯥꯛ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯁꯛꯈꯪꯕꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯇꯔꯅꯤꯡ ꯄꯣꯏꯟꯠ ꯑꯃ ꯑꯣꯏꯔꯛꯈꯤ꯫ 2014ꯒꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯁꯥꯎꯊ ꯀꯣꯔꯤꯌꯥꯟ ꯅꯦꯁꯅꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯁꯔꯚꯤꯁꯅ ꯑꯁꯨꯝꯅ ꯄꯥꯎ ꯄꯤꯔꯛꯈꯤ, ꯐꯅ ꯀꯨꯏꯅ ꯊꯤꯕ ꯐꯪꯂꯛꯇ꯭ꯔꯕ ꯌꯣꯃꯤꯄꯥꯛꯀꯤ ꯃꯆꯦ ꯌꯨꯟꯃꯤ ꯆꯩꯅꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯁꯥꯎꯊ ꯀꯣꯔꯤꯌꯥ ꯑꯃꯗꯤ ꯊꯥꯏꯂꯦꯟꯗ ꯃꯊꯪ ꯆꯠꯈꯤꯕꯒꯤ ꯄꯥꯎ ꯂꯩꯔꯦ꯫ ꯃꯍꯥꯛꯄꯨ ꯊꯤꯕ ꯐꯪꯂꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯕꯤꯔꯛꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯍꯨꯝꯃꯛ ꯄꯨꯟꯅ ꯑꯃꯨꯛ ꯎꯅꯕ ꯐꯪꯖꯈꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯅꯕꯒꯤꯗꯃꯛ ꯕꯨꯛ ꯑꯣꯐꯔ ꯑꯃ
न्यू यॉर्कतगी एजेंट अमदगी फंगबा हौरखी हारिबा लाइरिक असी फोंगनबगीदमक इनबा हाइदुना न्यू यॉर्कता चटखी लोइनना न्यू यॉर्कता महाकी मखा लाइरिक तमथबगी खुदोंचाबदु फंगजखी बर्नार्ड कॉलेज लाइरिक तमखी मखा ताबोइना कोलंबियन यूनिवर्सिटी स्कूल ऑफ जनरल स्टडीज इकोनॉमिक सब्जेक्ट लौदुना ग्रेजुएट लोइसिलखी 2015 दा महाकी लाइरिक इन ऑर्डर टू लिव ए नॉर्थ कोरियन गर्ल्स जर्नी टू फ्रीडम हाइबा लाइरिक अदु फोंखी लाइरिक असी फोंबदगी मालेमगी मियामना महाकपु पॉपुलर ओइबा हेंगलखी मखा तारकपदा महाकी अनीसुबे एडिशन ओइना व्हाइल टाइम रिमेन्स हाइबा लाइरिक अदु अमु फोंखी सुमना योमी पाक मालेमदा मियामना सखंगबिबा अफावबा नुपी मचा अमा हाइबदु ओइरखी महाकी प्रोफेशन असी लाइरिक इबी ओइबता नतना ह्यूमन राइट एक्टिविस्ट अमदी पब्लिक स्पीकर ओइबा हौरखी असुमना योमी पाक लेबाक अनीगी हाइबदी साउथ कोरिया अमदी यूएसए लेबाक अनी असिगी सिटीजन ओइदुना लेरी हाइरिबा लेबाक अनी असिगी मनुंगदा महाकना लेनिंगबा मफम अमदा हेक्ता लेबे याय 2017 दा योमी पाक यूएसए मचा इजेकेल कौबा नुपा अमगा लुहोंगदुना युम्बानबगी पुंसीदा खोंदाखी मखोय अनीगी मचा अमसु फंगजखी 2021 दा मचागी यूट्यूब चैनल वॉइस ऑफ नॉर्थ कोरिया बाय योमी पाक हाइबा पर्सनल सोशल मीडिया ब्लॉग अमा हांगदोक्तुना यूट्यूबर अमसु ओइखी हौजिक 1 मिलियन हेनबा सब्सक्राइबर लेदुना मयामना पामदबा चैनल अमसु ओइरी चैनल असिगी मरु ओइबा कंटेंट दि नॉर्थ कोरिया की ओइबा पाउसिंग पॉलिटिक्स अमदी कल्चर की मरमदा नैनबनी असुमना नॉर्थ कोरिया डिक्टेटर लेबा अमदगी वाना होरखिबा नुपी मचा अमना मालेम लेबाक मियाम पुमना खंगनरकपा पॉपुलर ओइबा नुपी अमा ओइरखिबगी वारीनी वाफम खरा असि थमजरगा चैनल असिबु सब्सक्राइब तौबिद्रिबा इसिनाउसिंगना सब्सक्राइब तौसनबिदुना बेल आइकन नंबियो अमदी वीडियो असिबु लाइक शेयर कमेंट अमम पिबिरमु लोइनना मखा ताब करी वीडियो की मतंग सेमन निंबगे हाइबदु कमेंट बॉक्स ता अदोम अदोम की ओइबा मोड अदु पिबिरमु।